Grishan among the hiplaga phone the game sanargalay. Grishan sauna Pasibusani hebra na my much. Asi heraga game sanaramba phone do lagtara lang to e. Sanaranta daus mo yada kasibu. Asi heram laga tawel do pairaga wasin the champre. Ngihakle raga thola e. Grishan nasi di matanda pang saudu sauningi ngasagi tawdok to ningsing dana. Grishan matanda kang law laura e. Mutung mayang kang daman pinida. Lain mana kara e. Bungo, law, chaksarasi. Oy chaning de. Adu haraga Grishan sofa do da famlaga TV do on tawraga yenglaga lay. Lain ma machagi manakta laaga. Chakse chawras law. Chaning de ba. Kay tawragi nambo. Ngasay ko le salagpadagi khuku kamlaga lay sibo. Grishan kumde hariba TV do da mamit to yenglaga lay. Law, ngay babong na ngayraga lay horabani. Na jesu loy na lay hore. Chawras law. Mi chaning de si tadro. Nati, nang na asigam na wangang na risa kay ginoba. Ngasay ay natin begini niya. Grishan kumde panglaga dumlay. Lay mana. Law, chaksaro law hai bane. Grishan andak sukumde mamang da lay ba TV do yenglaga dumlay. Lay ma Grishan gi makutagi remito lawraga muthatli. Chakse charo law. Nang babong kara adi nang matung charoy. Grishan tausadi hamlaga dumaklay. Tan jadu da gripala aga. Ima, tidorige, law, babong nangarag lehore. Bungo, law. James ay saning de, ima si putoraga thokro. Kaya gi saning do no haiba. Saning de bagi. Gripa manaw pa doon silaga. Yari, angang ni na chaksan de kudingi, pahibuin to ordena. Babong na nang lao hewa ni, may hewa ba ni ko, lao ko. Asi heram laga, gripa sa kumtakri. Lao, nang babong na ngay dahay si, nang babong su alag pa kuy ba ni, sasalao ko. Asi heram laga, lay masudokri. Grishan sukto oga. Mihingi sa rin dahay yung tita, lao uwi. Choksin sa salay. Masu perpakumtara aga sanahalga gripaga gi manakta dining chair do chintu aga phammi. Sanahal na chawsar. Asi haraga gripaga sanahal do chaba hore. Grishan chakta sade mamai do non tharaga hamlaga dumlay. Bungo chaw do na namso. Chaning de. Chaning rodi, chaning dewe ya dro. Nini saning de haraga imane ya drine. Sanahal machanu pada haikadi ngamaga magi chabon to ko chakri wa matangang de. Gripa Grishan ni yenglaga. Chaning rodi changu yare soidle erno. Grishan hogalaga prapra thokri. Gripa chaktu sana. Kari ngaw no khangdi. Nongan bedagi numita fawa suklagatale. Ima, kari hairagi bungo se. Oh, ngasay ko lesa pado. Matum de sake. Ay na yaro na tilu bagini. Kay do bagi tilu no. Matum na tado ko yadro. Nachano pa muki matum magne. Sanahal na. Ihari thubi. Chaktu saro. Sija nang sujaro. Ay hugale. Asi haraga sanahal hugat kre. As, ay di musik ang angse, kamay na tawni. Ngasay halapadagi, kari susadri ba ni? Gripa na, saning da tawin nima, saning aganda, jajasani, nang susato. Asi halaga gripa su, agulaga thokri. Layma, chakto saba iyayadi, machana sada patuda, kharacharaga masu, taba inkhang do silamlaga, machagi ni haiduna, sangom lolaga amuka khalaga, machagi kada sana e. Grishan tumlaga layrami. Layma, machan nungai na tumbaduda hawdok pidre. Sangong glass do table do da fajana. Makum janbiram laga thanan maga thongdu. Ngaksin biram maga thola e.
Mathangge ayukni Rani tanda horaga Ningol arakpa mi khayi chanaba semi Thanil su Ningol hogi hotel duda changa e Thanil lakpa ubada Ningol nofeta wi mathanda Thanil phamlaga Abe agisu chanaba biyo Ningol na tapna Yahanay ko mi game da piruge Piruso ay de ngyak phulaga khrekune lerega chadunina Ahoy Ningol mi ategi piram laga Thanil game piri Se da Thanil Odoyumda punaba sukhrayomo Ahoy Tanjaduda Michael ga test ka changla hotel aduda Ningol moy lakpa ubada ihe heinade Nupa ani du Thanil ge manakta phamchila Michael na Abe Ekoi gisu tanga salpiro Ahoy ngayo apok na hawi Ngagi Ekoi di sida adum le su yai hari Testa mo onsilaga Nadro Mani Asi haraga ani du nokminay Ningol karisukumde leithuglaga lay Thanil nupa ani du de yenglaga lay Ningol moigi chanabadu piramlaga mapokki manakta phamlaga lay Michael na Abe ne hotel se nangkai loli du kaigino Ningol kumningdena kumlai Apok naruba Apok na ngamdrasu nang hangba yadro ne hotel hangdaba se atay de sabe adine Ningol nokfeta maktorai makata na kumudre kumlurasu sumhanglaga lay ni khanbagi Michael makatarai Abo Nabo farabo Rani na Fare Abo nabo yade Hotel fangba lepe yade Abo hoigi sisa kriga Ataygade amti sabe yadre Yempum sulaite Asi haraga Ningol de na Ningol de hainadabana lore Thanil su sumphamlaga layrambadagi Ma makata na layningdre Sum makata na laytharade Kaino mathukla ni khanbagi Thanil na Abe ahi kya tare Ningol Thanil da yenglaga Yakai tare Siyumda punabasiga punna Thanil paisa da piramlaga Purbab chatkri Ningol su paisa da thamlaga amu phamthara Michael na Abe aheng khaidi apok amdrasu nangna dum hotel se hangu ko Ningol hainadabana lore Moina ngalakpo phawba khumningdre Ningol khumde yadaba dauna Hoy Abo hoi leibise wari sabasu nungaideba Ningol saudi sauningle Atubu khumde tumina lay Rani sukhangi moina tawriba mawngdo Itap na hai Kari wari no ni bungo Abo sum wari manida Abo hoi bhapta aroy Asi haraga test ka moy anino Rani Ningol de yenglaga Isu thoy yemda chango chak thungamo si loidarabani na abok loisilage Ningol adu harapaduda polum ama thangdabagum khangyang yangi Ayabo Asi haraga phamlambadagi hogulai Michael na Chumagi harobe chak thunglu adura Ay Abu ko loisinminaraga chungo kaino Ekoi su leigidoine Ningol tumina lay Haida kumdabida Mamaidu lay thuklaga Rani na harai Chango Abu ga dum loisilage Ningol mabukto onsilaga Abo changage dudi Abuksu thuna loisilo Asi hamlaga purpap tholai Machindusu marmam soli Wasangangle Jabam to Pacharaka Chatkiri later than Pugni Pandara Paupa Ningthi Hawalaktabaduda Loyana Oi, Mama, no son of Pidu, how would you want you for what? Panthung, how would you, Mali?
Amuk taudoksone pungse nipan tarine ngarang numidang wag ngangnaba yadeduna kari kaidonarino nangamo khande college salaga yamga gambani aduda aina thawa sarudre aduga aina kongangbaga khumde ngaranga tawriduni chalo amuk tawdokso chalo thegi matamse sumhainabi oirinine Panthungsu machana pigi kada changlaga tumdana laiba machadu daudolai Jan hawalo pungsi thenge ningthi uirum mamitu panglaga Ma pung kya tarage pung nipan tare baba waking halai nang hawbani ko hawalo dongni hawalo mama nangi chanaba thanamage kumtharo ko hoi asi hamlaga panthui kumthakri ningthi hawgalaga mamai mami tai thoklaga makhada kumtharai aduga khabar paraga leiba mapagi manakta masu kumtharai ba waking halokpa kyam kuirage loya machari inglaga kuire adoi chathoi nang sumaina sum tawraga leiradero leiroida gyan dawko adugara college satlubado kamai tawi adum nungai aduga karino ngarang na maraga launaridi aina haiba wa tabide imana karimne tanjaduda panthoina manungdagi chen law nangi sanaba seme chalo nangi sanaba seme haise charuro hoi asi haraga hawgalaga chatkre college tani langlena ngasidi kanana thilake ningthina babana asi haraga anidu wari sadana lakpada mamangda chatliba nupada ubada ningthina langle asi nupase ngarange ekri class punbada natro Langlen mamangda chatliba nupadu yenglaga oiba mali ai kugiyego asi haraga mamangda chatliba nupaduda oi ningthina korokpaduda moigi mamangda chatlamba Grishandu mamai fatlai thorai aduga pisum anidu khangsuksuk yenglaga usitana kaino Langlen Grishan ngakni yengi ningthina Queen City ngarang rasi yaudabada natro was aidi ekri class punbada malure dawi yaro he Grishan ningthina habada tabada moidi yenglaga usitana nokre tawi langlena ningthi mi tare heba nangam kibegi waro kibe nati nangna koisi kari haidino mi ngairaga leire ningthi haujitada baptarai mana kawi haiba adubu thawai sasadana Grishan yenglaga oh sorry mi onarame asi haraga nupi anidu gamgam chatkre Grishan chatkriba nupi tida yenglaga chimbana kana machinglaga nokre tawraga usitradi usidabagi thabak tawtama aina nangkaidogiyamu mi yam usitradi maninglomdagi tomthinna Kanano miyam usitribo ekoi tauda Grishan mamai dile tholaga mile kanano ba horen class loraga tholapada khangange odo kaino masi theni se oise nganmadi lakpaneba CMC do magi gari do yadre na lerame madu khara thurena hospital fawba thilbiro mona thilimui neina Grishan tom thindi yenglaga ekoi CMC ba Hoi, Jamesina aigi maramda kai harai. Kuisu harakdena, Jamesina haibabu pungthengi gari kana thau. Sidi atum hai, atai di haide. Kimda haraktabrane. Hore la o numidangda noida pok chase. Aikoi punna wariga sada kuida harai. Mana ngasidi night duty laite nadi hairame. Tom thin Grishan yenglaga Ngasidi nang nathanda lae. Hoi,
Ngarangdi noi palemna thinbagi nang numidangda chakchade haine. Grishan suklaga ahi wari sarate rane. Saradi sidi sum Jamesina palakpane. Jamesiga yam jana sabado. Hoi, adolo class hour sedidi. Nangaiga class kunbro nagi chapam to puchalo. Adudi ai changhe. Asi haram laka tom thindu chakre. Grishan su magi class hour na bachakre. Tom thin class ang laaga ningthi ga langlen gagi mamang dupam na e. Ningthi mamang dupam liba tom thin da makut na pop thar e. Tom thin su maning dalay chuk lagay nga e. Ningthi nagfetaw raga. Hai. Tom thin na. Hai. Nangi ming tom thin. Hoi. Ibani khang drop ngarang gido. Langlen ningthi gi mong du da ngak ni yeng laga lay. Tom thin su nok laga. Khangi. Ado ai khoi friend oisi. Oi sidi. Oi budi oi ba. Ado de sum leidana. Ado friend ani di kari min koge. Ai gi ne ningthi. Ado ga magina langlen. Tom thin langlen da happy ni langlen su tom thin ding lakpa du da no fe tok sili. Asi haraga mamai du leithokre. Ningthi tom thin amuk kaugena maya ka thorakpada langlena. Yare nang nagang ni do waren sanaro sarsing ni. Hoi. Asi haraga moi ani du su class da mamai on chingkre. Ngehak leiraga class loiraga thongnara e. Tom thin su class da gi purple tholakena hawalakpani. Ningthi na Chanadiro. Tom thin na. Hoi. Thokmina krasi. Aikoi ni sulore. Langlen ningthi gi mong du da ngak ni yengi. Wakanda na. Koi ni masinu pisibo. Ngawar chalo. Ngarang da gini. Mana ki nung tawri si. Tom thin su samna. Hoi. Asi haraga ahum du punna thokmina ra e. Ningthi na. Ama naga ngarang pun mana bado. Madi naga mana dro. Tom thin na. Mana de. Madi commerce ni. Mahaline. Langlen di ningthi gi mong du da mangon de yeng dana chatli. Ahum du wari sa dana lai.